Hꯧꯖꯤꯛ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯔꯦ ꯏꯃꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ 이마기 민지 까리 거기 ꯃꯩꯄꯥꯛꯄꯤ 까리 람다이나 ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗꯩꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ 저 만약에 까디게 이마지 시 법범 방이제 사히 ꯀꯌꯥꯃꯨꯛ 수비라게 ꯑꯩꯈꯣꯏ ꯐꯅ ꯀꯨꯏꯔꯦ ꯐꯝꯃꯤꯁꯦ 시즈나 좀 이문 부바 코파 좀 감이 거이마 이문 부부ꯗꯤ ꯄꯨꯔꯥ ꯁꯤꯅꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯁꯝꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯤ ꯁꯤꯅ ꯄꯨꯔꯥ ꯄꯨꯕ ꯉꯝꯗꯦꯕ ꯕꯟꯒꯨꯝꯕ ꯂꯩꯔꯛꯇꯥꯗꯤ ꯏꯃꯥ ꯍꯣꯏꯗ ꯀꯔꯝꯕ ꯑꯋꯥꯕ ꯀꯔꯤ ꯃꯥꯌꯣꯛꯅꯕ ꯂꯩꯕꯒꯦ ꯕꯟ ꯂꯣꯏꯔꯒꯗꯤꯀꯣ ꯕꯟ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯊꯕꯛꯁꯤ ꯌꯨꯝꯗꯗꯤ ꯀꯩ ꯁꯨꯕꯤꯕꯒꯦ ꯌꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥ ꯈꯔ ꯑꯉꯥꯡ ꯅꯨꯕꯤ ꯐꯤ ꯁꯨꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯗꯅ ꯑꯗꯩ ꯌꯨꯝꯒꯤ ꯂꯝꯇꯨ ꯈꯔ ꯁꯦꯡꯗꯣꯛꯇꯅꯀꯣ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯇꯅ ꯂꯩꯔꯦꯅ ꯈꯗꯦꯡ ꯀꯥꯗ꯭ꯔꯤꯉꯩꯗ ꯍꯤꯟꯖꯥꯡꯁꯦ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯥꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯇꯤꯛꯄ ꯉꯥꯛꯇꯅꯤ 이마지 hꯧꯖꯤꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯀꯌꯥ ꯍꯥꯏꯔꯝꯃꯗꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ 이마지 ꯔꯣꯝ ꯍꯥꯏꯔꯝꯃꯗꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯃꯥ ꯏꯁꯩ ꯁꯛꯄꯒꯗꯤ ꯍꯩꯕ꯭ꯔꯣ ꯏꯃꯥꯁꯦ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦ ꯏꯁꯩ ꯁꯛꯄꯗꯤ ꯍꯩꯇꯦꯕ ꯑꯗꯨ ꯏꯃꯥꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯔꯥꯀꯦꯁ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯕꯇꯟ ꯑꯁꯤ ꯅꯝꯕꯤꯌꯨ